Hello viewers, Laija Entertainment na mayambu amukanna taramna okchari. Ngasidi mayamgidamakta asengba warida base tauba yamna emotional oiba film amakhaki explanation puduna lakchari. Mioiba ikhoina matam sanglabadagi sa san hui hodongna chingba yumda yokpa sa kaya ama loina duna lai. Mayam adugi maraktagi mioiba ikhoina khwaide hena luna tauba amasung nungsina tauba jiba adudi huini haiba haimanba thokloi. Aduga khwaide hena mapu ningjaba jiba asisu huini haiba yai. Ngasidi yamna emotional oiba asengba thodok amada base tauba film amakhaki explanation Laija Entertainment na mayamgidamakta puduna lakchari. 1974 da Moscow International Airport da tasengna thokhiba mapu kainaraba hui amagi warini. Lobirasi Aleksandr Domogarov ki direction makhada 2021 da release tawkhiba film A Dog Named Palma. Cinema asigi hek horpa sinda Moscow International Airport udli. Airport asida igal koba misak amasu udli. Mahak yamna harauna Palma kowa mahaki yumda yokchaba hui amaga loinana foreign trip ama chatnaba thorang torami. Mahakna plane da phamjingaida mahaki boarding pass ado nena kobi air hostess amada ulami. Air hostess aduna hui adugi medical certificate utnaba hairami. Maduda igalna hairai hojiti aingonda mahaki medical certificate amata leite. Maduda nena na hairai airport ta clinic ama leibani clinic aduda chatlaga check up ta holaga hui asige medical certificate semba yagani. Medical certificate yaudragadi hui ase puba yabagi ayaba leite. Aduna yaragadi hana hui asige medical certificate athuba matamda sembirau. Madu tabada igal yana thuna chelaga airport aduda leiba clinic aduda laami. Adubu clinic aduda doctor singna Palma bu check toraga yenglubada mahaki nakongda infection lei haina harai. Maduna maram oraga doctor singna mahaki medical certificate piyo yaramde. Upai leitadana igal yamna thuna amuka nena manakta chelai. Aduga mangonda hairami yaragadi hui ase puba yabagi ayaba amta pibiyu. Maramdi aigi hui ase mafam asida kana amata leite aduna mabu aina puduna chatpa pami. Aina tana mahaki kana amta leijate. Aduga aise yamna wana forenda thaba ama phangmani aduga ngasimak ai mafam aduda chattabasu yade. Ngasi chatlaudaba taragadi aina honariba khudimak lemna manglagani. Igalna air hostess adugi khong phawa soktuna haijarami. Yaragadi aigi hui Palma asibu aiga loinana chatminaba yabagi ayaba pibiyu. Nenana Palma gi mong adu ubada yamna nungsirami. Igalbu chatpa yabagi ayaba pirami. Adubu tanja adumakta security head ena puriba Yurina mafam aduda yausilai. Igalna wafam khudimak Yurina da bhab tanaba honarami adubu Yurina na magi wafam ado amata tabiramde. Yurina na igalda yamna thina amasung yamna sauna wangangami mahakna hairami mafam asigi rule ase nangna thukainaba honaganu. Mafam ase nangna circus natraga ju oina ururabra. Hui ase medical certificate yaudana puba sunya yaroi. Asumna hairamlaga Jerina mafam adudagi chatki. Adugumlaba Jerina gi wafam adu targa igalna warep ama laurami. Mahaki thaba adu chattaba yadabana mafam aduda Palma bu thamamlaga chatke haina warep laurami. Maram aduna mahak mafam adudagi khajitang lapna laklaga mahaki pocketagi bol angangba ma puthorai. Aduga bol ado Palma da utlaga yamna lapna langki. Palma na bol ado launaba yamna kanna tanaki. Tanja adugi khudong chaba lauraga igal yamna thuna aeroplane aduda kakhatki. Palma na bol adu chiklaga ontorakpada igal yamna thuna aeroplane manung aduda changkhiba ui. Ngahaktang leiraga plane ado take off toba hawi. Tanja aduda nena na Palma adu urami. Mahak aeroplane ado yamna kanna tanaki. Maramdi mahaki mapuga loinana chatpa pamlami. Yamna kanna tanaduna Palma aeroplane adugi mamangda laaga lepi. Mangda hui aduna leptuna leiba ubada pilot aduna aeroplane adu khamki. Palma mataida thaidor alaga mahakna mahaki mapuna phamkhriba maikeiromda yamna kanna khonglami. Marun thoktraba hui aduna khonglibado mapu aduda mahakpusu pura chatpiyu haibagumna mahakna hanjin khonglami. Plane manungda phamliba mahaki mapu igaldi tuminna phamduna lerami. Ngahaktang leiraga Palma aeroplane adugi mataida thaidokhi. Mahakna hek thaidokhibaga aeroplane ado amuka hanna take off tawba hauki. Palma na khanjarami mahaki mapuna soidana aeroplane adudagi kumtharaklaga mahakpusu soidana pubigani
ꯑꯗꯨꯒꯤ ꯑꯁꯥꯗ ꯃꯍꯥꯛꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯗꯨ ꯇꯥꯟꯅꯖꯔꯕꯁꯨ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯇꯤꯌꯥꯗ ꯄꯥꯏꯈꯤ꯫ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯗꯨꯅ ꯑꯇꯤꯌꯥꯗ ꯋꯥꯡꯅ ꯄꯥꯏꯈꯤꯕꯗ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕ ꯍꯨꯏ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯆꯤꯟꯊꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯁꯤ ꯐꯤꯜꯝ ꯑꯁꯤꯒꯤ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯁꯤꯟ ꯃꯇꯥꯡꯅꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯃꯐꯝ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯤ ꯑꯃ ꯊꯧꯖꯤꯜꯂꯛꯏ꯫ ꯃꯈꯣꯏꯅ ꯄꯥꯜꯃꯥꯕꯨ ꯐꯥꯅꯕ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯔꯛꯏ꯫ ꯄꯥꯜꯃꯥ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯂꯒ ꯌꯨꯝ ꯃꯆꯥ ꯑꯃꯗ ꯂꯣꯠꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯇꯦꯛꯅꯣꯞ ꯀꯧꯕ ꯃꯦꯀꯥꯅꯤꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯥꯜꯃꯥꯕు ꯃꯐꯝ ꯆꯥꯕ ꯑꯃꯗ ꯂꯣꯠꯁꯤꯟꯕꯤꯈꯤ꯫ ꯑꯗꯨꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯄꯗ ꯃꯍꯥꯛꯅ ꯄꯥꯜꯃꯥꯒꯤ ꯃꯔꯝꯗ ꯀꯔꯤꯝꯇ ꯇꯥꯛꯊꯣꯛꯄꯤꯔꯝꯗꯦ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯇꯦꯛꯅꯣꯞꯅ ꯄꯥꯜꯃꯥꯕꯨ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯪꯂꯝꯃꯤ ꯍꯨꯏ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯋꯥꯕ ꯑꯃꯗꯤ ꯇꯥꯔꯦ꯫ ꯃꯍꯥꯛꯅ ꯄꯥꯜꯃꯥꯗ ꯆꯥꯅꯕ ꯈꯔ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯦꯡꯗꯅ ꯂꯩꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯃ ꯄꯥꯏꯊꯔꯛꯄ ꯃꯈꯣꯜ ꯇꯥꯔꯝꯃꯤ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯔꯟꯋꯦꯔꯣꯝꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯄꯨ ꯏꯒꯜꯅ ꯃꯍꯥꯛꯄꯨ ꯂꯧꯕ ꯂꯥꯛꯂꯦ꯫ ꯑꯗꯨꯕꯨ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯗꯨꯗꯗꯤ ꯃꯤꯅꯤꯁꯇꯔ ꯑꯃ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯃꯣꯁꯀꯣ ꯇꯥꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯗꯨꯕꯨ ꯚꯤꯛꯇꯔ ꯀꯧꯕ ꯄꯥꯏꯂꯣꯠ ꯑꯃꯅ ꯄꯥꯏꯔꯝꯃꯤ꯫ ꯄ꯭ꯂꯦꯟ ꯑꯗꯨꯃꯛꯇ ꯆꯍꯤ 9ꯇ ꯉꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯀꯨꯂꯤꯌꯥ ꯀꯧꯕ ꯑꯃꯁꯨ ꯇꯣꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄ꯭ꯂꯦꯟ ꯑꯗꯨꯕꯨ ꯂꯦꯟꯗꯤꯡ ꯇꯧꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯡꯗ ꯄꯥꯜꯃꯥꯅ ꯆꯦꯟꯁꯤꯜꯂꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯗꯨ ꯑꯃꯨꯛꯀ ꯍꯟꯅ ꯃꯊꯛꯂꯣꯝꯗ ꯄꯥꯏꯈꯠꯈꯤ꯫ ꯃꯗꯨ ꯎꯕꯗ ꯃꯅꯨꯡꯗ ꯇꯣꯡꯂꯤꯕ ꯃꯤꯅꯤꯁꯇꯔ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯄ꯭ꯂꯦꯟ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯂꯦꯟꯗꯤꯡ ꯇꯧꯈꯤ꯫ ꯂꯦꯟꯗꯤꯡ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯃꯐꯝ ꯑꯗꯨꯗ ꯍꯦꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯖꯨꯂꯤꯌꯥꯗ ꯃꯤꯅꯤꯁꯇꯔ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯖꯨꯂꯤꯌꯥꯅ ꯍꯥꯏꯔꯝꯃꯤ, "ꯁꯔ, ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯨꯏ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯑꯗꯨꯕꯨ ꯁꯣꯝꯗ ꯄꯥꯜꯃꯥꯗꯤ ꯄ꯭ꯂꯦꯟ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯤꯕ ꯄꯦꯁꯦꯟꯖꯔ ꯈꯨꯗꯤꯡꯃꯛꯄꯨ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯄꯨ ꯏꯒꯜ ꯀꯨꯝꯊꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯃꯔꯣꯟ ꯊꯣꯛꯇ꯭ꯔꯕ ꯖꯤꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯄꯨꯅ ꯃꯍꯥꯛꯄꯨ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯖꯔꯝꯗꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯇꯤꯝ ꯑꯃ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯐꯥꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯅ ꯃꯤꯌꯥꯝꯗ ꯍꯥꯏꯔꯝꯃꯤ ꯍꯨꯏ ꯑꯁꯤꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯂꯒ ꯍꯥꯠꯂꯣ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯗ ꯑꯣꯔꯗꯔ ꯐꯪꯂꯕꯅꯤ꯫ ꯃꯈꯣꯏꯅ ꯄꯥꯜꯃꯥꯕꯨ ꯅꯝꯗꯨꯅ ꯐꯥꯔꯒ ꯕꯁ ꯑꯃꯗ ꯍꯥꯞꯆꯤꯟꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯅꯦꯅꯥ ꯑꯃꯁꯨꯡ ꯇꯦꯛꯅꯣꯞꯁꯨ ꯌꯧꯁꯤꯜꯂꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯍꯨꯏ ꯑꯗꯨꯕꯨ ꯊꯥꯗꯣꯛꯅꯕ ꯌꯥꯝ ꯀꯟꯅ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯅ ꯌꯥꯈꯤꯔꯝꯗꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯀꯣꯂꯤꯌꯥ ꯀꯧꯕ ꯑꯉꯥꯡ ꯑꯗꯨꯅ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛꯅ ꯄꯥꯜꯃꯥ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ ꯑꯗꯨꯒꯌꯥꯝꯅ ꯇꯨꯃꯤꯟꯅ ꯕꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯥꯝꯅ ꯇꯞꯅ ꯕꯁ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯈꯤꯔꯝꯃꯤ꯫ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯍꯥꯡꯕꯒ ꯄꯥꯜꯃꯥ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯊꯣꯛꯈꯤ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯇꯧꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯀꯟꯅ ꯁꯥꯎꯈꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯤꯅꯁꯨ ꯉꯥꯡꯕꯤꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯄꯥ ꯚꯤꯛꯇꯔ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯗ ꯍꯥꯏꯔꯝꯃꯤ, "ꯃꯍꯥꯛ ꯑꯩꯒꯤ ꯏꯆꯥꯅꯤ꯫ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ, ꯑꯩꯅ ꯏꯆꯥꯕꯨ ꯋꯥꯔꯛꯆꯒꯦ"꯫ ꯚꯤꯛꯇꯔꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯖꯨꯂꯤꯅꯥ ꯑꯃꯁꯨꯡ ꯚꯤꯛꯇꯔ ꯎꯠꯂꯤ꯫ ꯖꯨꯂꯤꯅꯥꯅ ꯚꯤꯛꯇꯔꯕꯨ ꯌꯥꯝꯅ ꯐꯖꯗꯕ ꯃꯑꯣꯡꯗ ꯂꯦꯟꯗꯤꯡ ꯇꯧꯕꯒꯤ ꯃꯔꯝꯅ ꯌꯥꯝ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯉꯥꯡꯕꯤꯔꯝꯃꯤ꯫ ꯖꯨꯂꯤꯅꯥꯅ ꯍꯥꯏꯔꯝꯃꯤ, "ꯅꯪꯒꯤ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯊꯧꯁꯥꯗꯕ ꯃꯑꯣꯡꯒꯤ ꯂꯦꯟꯗꯤꯡ ꯑꯁꯤ ꯎꯕꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐ꯭ꯂꯥꯏꯠꯀꯤ ꯂꯥꯏꯁꯦꯟꯁꯁꯨ ꯐꯪꯗꯕ ꯌꯥꯅ ꯂꯩ"꯫ ꯚꯤꯛꯇꯔꯅ ꯈꯨꯝꯂꯛꯏ, "ꯃꯃꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯏꯆꯥꯁꯤꯕꯨ ꯌꯥꯝꯅ ꯂꯨꯅ ꯌꯣꯛꯆꯔꯛꯄꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯊꯨꯡꯅꯕ ꯍꯣꯠꯅꯕꯗ ꯑꯩꯒꯤ ꯊꯕꯛꯇ ꯄꯨꯛꯅꯤꯡ ꯂꯨꯞꯇꯔꯦ"꯫ ꯃꯗꯨ ꯇꯥꯕꯗ ꯖꯨꯂꯤꯅꯥ ꯈꯖꯤꯛꯇꯪ ꯇꯞꯊꯔꯛꯏ꯫ ꯀꯣꯟꯅꯊꯪꯗ ꯖꯨꯂꯤꯅꯥꯅ ꯁꯣꯔꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ, "ꯊꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯪ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐ꯭ꯂꯥꯏꯠꯀꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯌꯨ"꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯚꯤꯛꯇꯔ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯠꯈꯤ꯫ ꯅꯨꯡꯗꯥꯡ ꯑꯣꯏꯔꯛꯄꯗ ꯚꯤꯛꯇꯔ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯀꯣꯂꯤꯌꯥ ꯑꯅꯧꯕ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯁꯥꯅꯕ ꯃꯑꯣꯡ ꯑꯗꯨ ꯇꯥꯕꯗ ꯃꯄꯥ ꯑꯃꯁꯨꯡ ꯃꯆꯥꯗ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯅꯗꯕ ꯈꯔ ꯂꯩ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯃꯤ꯫ ꯀꯣꯂꯤꯌꯥꯅ ꯃꯄꯥꯕꯨ ꯌꯥꯝꯅ ꯀꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯗꯦ, ꯃꯔꯝꯗꯤ ꯚꯤꯛꯇꯔꯅ ꯀꯩꯗꯧꯅꯨꯡꯗ ꯃꯃꯥꯒꯤꯗꯃꯛꯇ ꯃꯇꯝ ꯀꯥꯏꯊꯣꯛꯈꯤꯗꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯂꯩꯈꯤꯗꯕꯁꯨ ꯚꯤꯛꯇꯔꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ ꯑꯉꯥꯡ ꯑꯗꯨꯅ ꯈꯟꯖꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯄꯣꯂꯤꯌꯥꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯆꯦꯟꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯑꯦꯌꯥꯔꯄꯣꯔꯠꯇ ꯂꯥꯛꯂꯒ ꯇꯤꯀꯦꯠ ꯀꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯆꯍꯤ ꯌꯥꯝꯅ ꯅꯧꯃꯟꯕꯅ ꯑꯦꯌꯥꯔ ꯇꯤꯀꯦꯠ ꯀꯛꯄꯒꯤ ꯑꯌꯥꯕ ꯄꯤꯈꯤꯗꯦ꯫
ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯁꯛ ꯈꯪꯗꯕ ꯃꯇꯩ ꯃꯅꯥꯎ ꯑꯃꯒꯤ ꯃꯆꯥ ꯁꯥꯔꯒ ꯑꯦꯔꯣꯄ꯭ꯂꯦꯟꯗ ꯀꯥꯈꯠꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯆꯤꯡꯅꯕꯗꯒꯤ ꯏꯌꯥꯔ ꯍꯣꯁꯇꯦꯁ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯈꯥꯝꯂꯝꯃꯤ꯫ ꯄꯣꯂꯤꯌꯥ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗꯩ ꯆꯦꯟꯈꯤ ꯑꯗꯨꯒ ꯄ꯭ꯂꯦꯟ ꯑꯗꯨꯒꯤ ꯇꯥꯌꯔ ꯑꯃꯒꯤ ꯃꯅꯤꯡꯗ ꯂꯣꯠꯇꯨꯅ ꯂꯩꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯄꯥꯜꯃꯥ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯑꯒ ꯀꯣꯂꯤꯌꯥꯗ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯕ ꯍꯧꯈꯤ꯫ ꯃꯍꯥꯛꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯐꯝ ꯑꯗꯨꯗ ꯎꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯃꯛꯄꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯅ ꯐꯥꯅꯕ ꯇꯥꯟꯅꯔꯛꯏ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯄꯥꯜꯃꯥ ꯑꯃꯁꯨꯡ ꯀꯣꯂꯤꯌꯥ ꯅꯥꯄꯤ ꯃꯔꯛꯇ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯄꯥ ꯚꯤꯛꯇꯔ ꯂꯥꯛꯑꯒ ꯃꯉꯣꯟꯗ ꯍꯧꯗꯣꯛꯏ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯀꯟꯅ ꯆꯩꯕꯤꯔꯝꯃꯤ ꯑꯃꯁꯨꯡ ꯌꯨꯝꯗ ꯄꯨꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯄꯥꯜꯃꯥꯅ ꯚꯤꯛꯇꯔꯗ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯚꯤꯛꯇꯔ ꯃꯅꯤꯡꯗ ꯍꯟꯇꯣꯛꯂꯒ ꯂꯦꯞꯇꯨꯅ ꯂꯩ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯇꯤꯛꯅꯣꯞꯅ ꯚꯤꯛꯇꯔꯗ ꯍꯥꯏꯔꯛꯏ, "ꯅꯪ ꯆꯠꯂꯣ, ꯅꯪꯒꯤ ꯐ꯭ꯂꯥꯏꯠ ꯄꯥꯏꯅꯕ ꯍꯣꯠꯅꯔꯨꯔꯣ꯫ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯅꯪꯅ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯄꯣꯂꯤꯌꯥꯒ ꯂꯣꯏꯅꯅ ꯂꯩꯃꯤꯟꯅꯔꯝꯒꯦ꯫ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯄꯒ ꯑꯉꯥꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯆꯠꯈꯤꯕ ꯌꯥꯒꯅꯤ"꯫ ꯚꯤꯛꯇꯔꯅ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯒ ꯃꯍꯥꯛꯀꯤ ꯐ꯭ꯂꯥꯏꯠ ꯄꯥꯏꯅꯕ ꯆꯠꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯏꯌꯥꯔ ꯍꯣꯁꯇꯦꯁ ꯅꯦꯅꯥ ꯂꯥꯛꯑꯒ ꯃꯍꯥꯛꯀꯤ ꯃꯄꯥ ꯇꯤꯛꯅꯣꯞꯄꯨ ꯌꯥꯝꯅ ꯀꯟꯅ ꯆꯩꯕꯤꯔꯝꯃꯤ꯫ ꯃꯄꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯃ ꯄꯥꯏꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯄꯥꯜꯃꯥꯅ ꯔꯟꯋꯦ ꯃꯥꯏꯀꯩꯗ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈꯤ꯫ ꯇꯤꯛꯅꯣꯞꯅ ꯃꯆꯥꯅꯨꯄꯤ ꯅꯦꯅꯥꯗ ꯍꯥꯏ, "ꯑꯦꯔꯣꯄ꯭ꯂꯦꯟꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯈꯨꯗꯤꯡ ꯍꯨꯏ ꯑꯁꯤ ꯆꯦꯟꯗꯨꯅ ꯆꯠꯈꯤ"꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯆꯥꯅꯨꯄꯤ ꯅꯦꯅꯥꯅ ꯃꯄꯥꯗ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯂꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯇꯧꯔꯤꯕꯁꯦ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯃꯄꯨ ꯑꯗꯣ ꯍꯜꯂꯛꯑꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯥꯁꯥꯗ ꯌꯦꯡꯖꯔꯤꯕꯅꯤ꯫ ꯃꯈꯥ ꯇꯥꯅ ꯅꯦꯅꯥꯅ ꯍꯥꯏꯔꯝꯃꯤ, "ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯏꯒꯜ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ"꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯄꯥꯜꯃꯥꯅ ꯑꯦꯔꯣꯄ꯭ꯂꯦꯟꯒꯤ ꯈꯣꯟꯖꯦꯜ ꯍꯦꯛ ꯇꯥꯕꯒ ꯃꯐꯝ ꯑꯗꯨꯗ ꯆꯦꯟꯗꯨꯅ ꯌꯦꯡꯖꯩ꯫ ꯍꯥꯏꯔꯤꯕ ꯃꯄꯥ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯔꯤ ꯑꯁꯦ ꯃꯅꯥꯛ ꯅꯛꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯄꯣꯂꯤꯌꯥꯅ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯑꯃꯁꯨꯡ ꯄꯥꯜꯃꯥꯒꯤꯗꯃꯛꯇ ꯃꯊꯃꯣꯏꯅꯨꯡꯗ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤ꯫ ꯄꯣꯂꯤꯌꯥꯅ ꯄꯥꯜꯃꯥ ꯃꯅꯥꯛꯇ ꯆꯪꯁꯜꯂꯒ ꯍꯥꯏꯔꯝꯃꯤ, "ꯑꯩꯁꯨ ꯅꯪꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯒꯤ ꯏꯃꯥꯕꯨ ꯌꯥꯝꯅ ꯃꯤꯁ ꯇꯧꯔꯤ"꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯣꯂꯤꯌꯥ ꯏꯌꯥꯔꯄꯣꯔꯠꯇ ꯆꯠꯂꯒ ꯏꯌꯥꯔꯄꯣꯔꯠꯀꯤ ꯑꯣꯊꯣꯔꯤꯇꯤ ꯑꯃꯗ ꯏꯒꯜꯒꯤ ꯑꯦꯗ꯭ꯔꯦꯁ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯣꯊꯣꯔꯤꯇꯤ ꯑꯗꯨꯅ ꯄꯣꯂꯤꯌꯥꯗ ꯏꯒꯜꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯗꯣ ꯄꯤꯕ ꯌꯥꯔꯝꯗꯦ꯫ ꯄꯣꯂꯤꯌꯥꯅ ꯍꯥꯏꯔꯝꯃꯤ, "ꯑꯩ ꯃꯍꯥꯛꯀꯤ ꯑꯦꯗ꯭ꯔꯦꯁꯇ ꯆꯤꯊꯤ ꯑꯃ ꯊꯥꯅꯤꯡꯗꯨꯅ ꯇꯧꯕꯅꯤ"꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯄꯥꯜꯃꯥꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯃꯒꯁꯨ ꯇꯥꯔꯛꯄ ꯃꯈꯣꯟ ꯇꯥꯏ꯫ ꯃꯗꯨ ꯇꯥꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯗꯨꯅ ꯑꯦꯔꯣꯄ꯭ꯂꯦꯟꯗꯒꯤ ꯀꯨꯝꯊꯔꯛꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯃꯍꯥꯛꯅ ꯃꯅꯤꯡꯂꯣꯝꯗꯒꯤ ꯏꯒꯜ ꯃꯥꯟꯕ ꯃꯤꯁꯛ ꯑꯃꯈꯛ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯄꯨ ꯏꯒꯜ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯇꯥꯟꯅꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯇꯥꯟꯅꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯍꯥꯛ ꯏꯌꯥꯔꯄꯣꯔꯠꯀꯤ ꯇꯔꯃꯤꯅꯦꯜ ꯇꯥꯟꯅ ꯌꯧꯁꯤꯜꯂꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗꯅ ꯄꯥꯜꯃꯥꯕꯨ ꯎꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯐꯥꯅꯕ ꯇꯥꯟꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯄꯥꯜꯃꯥꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯅꯥꯟꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯏꯒꯜ ꯃꯥꯟꯕ ꯄꯦꯁꯦꯟꯖꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯑꯝꯃꯤ꯫ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯇꯨꯡ ꯑꯣꯟꯊꯣꯔꯛꯂꯒ ꯌꯦꯡꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯄꯨ ꯏꯒꯜ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯅ ꯂꯥꯡ ꯑꯃ ꯄꯣꯔꯛꯂꯒ ꯄꯥꯜꯃꯥꯕꯨ ꯐꯥꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯄꯣꯂꯤꯌꯥꯅ ꯌꯥꯝꯅ ꯇꯥꯟ ꯆꯥꯅ ꯌꯧꯁꯤꯜꯂꯛꯑꯒ ꯄꯥꯜꯃꯥꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯟꯕꯤꯈꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯏꯊꯥ ꯊꯥꯖꯗꯅ ꯉꯁꯥꯏꯒꯤ ꯏꯌꯥꯔꯄꯣꯔꯠ ꯑꯣꯊꯣꯔꯤꯇꯤ ꯑꯗꯨ ꯌꯧꯁꯤꯜꯂꯛꯑꯒ ꯄꯣꯂꯤꯌꯥꯗ ꯏꯒꯜꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯗꯨ ꯁꯤꯟꯅꯔꯒ ꯂꯣꯟꯅ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗꯒꯤ ꯆꯠꯈꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯁꯣꯝꯗ ꯚꯤꯛꯇꯔ ꯐ꯭ꯂꯥꯏꯠꯇꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯑꯉꯧꯕ ꯗ꯭ꯔꯦꯁ ꯁꯦꯠꯇꯨꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐ꯭ꯂꯥꯏꯠꯀꯤ ꯄꯥꯏꯂꯣꯠꯁꯤꯡꯒ ꯚꯤꯛꯇꯔꯒ ꯃꯥꯌꯣꯛꯅꯩ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯏ, ꯍꯧꯖꯤꯛ ꯐꯥꯎꯕ ꯚꯤꯛꯇꯔ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐ꯭ꯂꯥꯏꯠꯀꯤ ꯂꯥꯏꯁꯦꯟꯁ ꯐꯪꯗ꯭ꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯁꯣꯏꯗꯅ ꯅꯣꯡꯃ ꯃꯍꯥꯛ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐ꯭ꯂꯥꯏꯠ ꯄꯥꯏꯒꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟꯅꯤ꯫ ꯁꯣꯝꯗ ꯌꯨꯔꯤꯅ ꯚꯤꯛꯇꯔꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨꯡ ꯄꯥꯜꯃꯥꯒꯤ ꯃꯔꯝꯅ ꯃꯈꯣꯏꯒꯤ ꯏꯌꯥꯔ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗꯣ ꯌꯥꯝꯅ ꯈꯣꯟꯊꯤ ꯇꯥꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯌꯨꯔꯤꯅꯥꯅ ꯚꯤꯛꯇꯔꯗ ꯀꯟꯗꯤꯁꯟ ꯑꯃ ꯊꯝꯂꯝꯃꯤ, ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯄꯥꯜꯃꯥꯕꯨ ꯐꯥꯍꯟꯕ ꯉꯝꯂꯕꯗꯤ ꯑꯩꯅ ꯅꯪꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐ꯭ꯂꯥꯏꯠꯀꯤ ꯂꯥꯏꯁꯦꯟꯁ ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫ ꯃꯍꯥꯛꯀꯤ ꯀꯟꯗꯤꯁꯟ ꯑꯗꯣ ꯚꯤꯛꯇꯔꯅ ꯌꯥꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯅꯦꯅꯥ ꯑꯃꯁꯨꯡ ꯇꯤꯛꯅꯣꯞꯅ ꯂꯩꯕ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯟꯈꯤ꯫ ꯚꯤꯛꯇꯔ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯍꯨꯏ ꯐꯥꯕ ꯇꯤꯝ ꯑꯃꯁꯨ ꯒꯥꯔꯤꯒ ꯂꯣꯏꯅꯅ ꯄꯨꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯆꯥꯅꯨꯄꯥ ꯀꯣꯂꯤꯌꯥ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯃꯁꯨꯡ ꯂꯥꯎ ꯈꯣꯡꯗꯨꯅ ꯄꯥꯜꯃꯥꯕꯨ ꯄꯨꯗꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯅꯦꯅꯥꯅꯁꯨ ꯃꯗꯨ ꯊꯤꯡꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯛꯂꯤꯕ ꯇꯤꯝ ꯑꯃꯁꯨꯡ ꯚꯤꯛꯇꯔꯅ ꯍꯨꯏ ꯑꯗꯨꯕꯨ ꯅꯝꯗꯨꯅ ꯐꯥꯗꯨꯅ ꯄꯨꯍꯟꯈꯤ꯫ ꯃꯗꯨ ꯎꯕꯗ ꯀꯣꯂꯤꯌꯥ ꯌꯥꯝꯅ ꯀꯞꯂꯝꯃꯤ ꯑꯃꯁꯨꯡ ꯃꯄꯥꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫
Nenanasu Victorda yamna sauramlaga makhutta chithi ama sinaramaka chatki. Chithi adudi Koliana Palmagi mapuda ikiba chithi aduni. Chithi aduda irami adonga kaina khraba hui aduna adombu hojik phawba lakpa ngaiduna leiri. Chanbiduna adom yamna thuna laklaga hui asibu pubikho. Chithi adugi aroiba parengda irami. Sa oijarabasu mi oijarabasu adom adomgi nungsiraba kainaba khudimaki awaba thawai panba khudimakna khangi. Chithi ado paruba matungda mahak khudimak gyan tarai. Hojikti mahakna Kolia amasung Palmabu lapnahanba pamlamdi. Mahakna yumda halakpada Kolia mathanta sauduna yumdudagi thoki. Mahakna khanglammi icha Koliana Palmabu kanbiba chatlibani. Maram aduna mahakna Koliabu karda tanarami. Aduga Kolia unaraga mangonda hairami. Lao hojikti aikoi animakna Palmabu kannaba honasi. Mapagi wafam adu tabada Kolia yamna haraurami amasung makoi ani kar adu tongduna Palmabu kanba chatki. Somda atopa sin amadana Palmana yamna haisingna mahapu lonsaliba gate adu hangtoklami. Aduga mahaka loinana atopa huisingdusu nantoktuna punna chenminaki. Mafam aduda Kolia amasung Victorna yoksalakpada nenana hairami. Palma mafam asidagi chenkhare. Wafam adu tabada makoi ani yamna thawai nungairamdi. Aduga Palma kadaida chatlamgadabno haibasu makoi khanglamdi. Koliana harai baba ai khangi Palma kadaida chatlamgadabno haibado lao chasi. Aduga makoi ani airport tana laklammi. Adubu mafam aduda Palma thiba phanglamdi. Tanja aduda teknofna urami Palma yamna kanna chenduna Poliagi manakta changchanki. Poliasu Palma mahaki maikaida yamna kanna chenduna lakpa ubada yamna haraurami. Adubu Palma di Poliadagi thaikhraga aeroplane dai kumtharakliba passenger ado amamam taraga yengba horami. Laibak thibadi handaksu mahaki mapu eagle yauramdi. Madu ubada marun thoktraba hui adugi mitta pi taba hauki. Khudingmak ase uraga Victorna loina gyan tarami. Mahak Palma gi damakta karigumba khara tauba pamlami. Mahakna khudakta reporter ama kauraga Palma gi photo ado khabarda hapanki. Adubu somda khabar adu uraga Yurina yamna saurami. Mahakna khudakta Victor adu kauraga mangonda hairami. Hojikti nang kaidawnungda international flight ki license phangba ngamlaroi. Tanja aduda Yurina gi phone call ama laammi. Phone ado mamangda aikhoina ukiba minister adugi phone oirami. Mahakna Palma gi wari ado mahaki kana nabagi damakta sijanaba pamlami. Minister aduna Victor ado khudakta kauraga reporter mayamgi mamangda thagalami. Mahakna hai Victorna hui asibu yamna cheksinna thambirami adugi damakta mahapu yamna aina thagatli. Mahakna reporter mayamgi mamangda lauthoammi. Palmagi mapuna Palmabu athuba matamda lobiba lakpiyu. Hui asina adombu khawrangna ngaiduna leire. Hariba wafamsing ase minister aduna miyam mamangda masasi yamna phaba minister amani haina uchaningduna mayam mamangda phongdoklambani. Masita natana mahakna Victor gi international flight ki license pinabagi damaktasu ayaba pirami. Asumna tapna matam hauki Palma amasung Kolia matamgi matung ina hena naksinaki amasung hena nungsinaki. Somda mapa amasung machagi maridasu hena chesinaba hauki. Adubu Palma gi mitnadi ngasi phawba mahaki mapubu ngaiduna leirami. Tapna numit tha chahi kaya ama hauki. Mahaki mamittadi mahaki mapubu khawrangna asumak ngaidun leirami. Palmagi wakhalda mahaki mapu igalna mahapu soidana lauba lakani haibagi chapchaba thajarami. Kharani leiraga minister gi yathangda airport manakta Palmabu thamnabagi damakta sarang ama sarami. Hairiba ase Koliana sungya yaramde adubu mayamna Palmabu mafam aduda namduna thamjalami. Tapna Palma cha ising amata charakhite aduga masa ado yamna kanna sonjalami. Nongmadi mahaki phibam ado asukimatik sokchalambana doctor kauduna yengalami. Doctor aduna mayamda hairami hui ase depression na nare. Mahaki mapu igalbu mafam asida yamna thuna puraktragadi hui ase sikhibasu yai. Wafam ase tabada Kolia yamna mathawai nungairamde. Nongma nungdang ama yamna kanna nong churami. Kolia chenduna Palmagi manakta laklami. Mahakna sarang ado hangtoklaga changlakpada Palma mafam aduda kunduna pungchot chotuna leirami. Koliana Palmada hairami lao aiga chaminasi akhoi yumda nang mafam asida leiba taragadi nang soidana naba henjinba tare.
ꯑꯗꯨꯕꯨ ꯄꯥꯜꯃꯥꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯂꯦꯡꯂꯝꯗꯦ꯫ ꯀꯣꯂꯤꯌꯥꯅ ꯂꯥꯎ ꯂꯥꯎꯗꯨꯅ ꯄꯥꯜꯃꯥꯗ ꯍꯥꯏꯔꯝꯃꯤ, "ꯂꯥꯛꯑꯣ, ꯆꯠꯁꯤ ꯂꯥꯛꯑꯣ꯫ ꯅꯪꯁꯨ ꯑꯩꯒꯤ ꯏꯃꯥ ꯇꯧꯅ ꯑꯩꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯄ ꯄꯥꯝꯂꯕ꯭ꯔꯥ?" ꯑꯁꯨꯝꯅ ꯀꯞ ꯂꯥꯎꯗꯨꯅ ꯄꯣꯂꯤꯌꯥꯅ ꯄꯥꯜꯃꯥꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯣꯂꯤꯌꯥꯅ ꯃꯍꯥꯛꯀꯤ ꯖꯦꯀꯦꯠ ꯑꯗꯨ ꯂꯧꯊꯣꯔꯛꯂꯒ ꯄꯥꯜꯃꯥꯕꯨ ꯀꯨꯞꯁꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯄꯥꯜꯃꯥꯕꯨ ꯀꯣꯟꯗꯨꯅ ꯇꯨꯝꯈꯤ꯫ ꯅꯣꯡꯉꯥꯜꯂꯛꯄꯗ ꯄꯥꯜꯃꯥꯅ ꯀꯣꯂꯤꯌꯥꯕꯨ ꯍꯧꯗꯣꯔꯛꯏ꯫ ꯀꯣꯂꯤꯌꯥꯅ ꯄꯥꯜꯃꯥꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯌꯨꯝꯗ ꯆꯠꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯄꯥꯜꯃꯥꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯅꯦꯅꯥ ꯑꯃꯁꯨꯡ ꯇꯦꯛꯅꯣꯞꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯄꯥꯜꯃꯥꯕꯨ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝ ꯀꯌꯥ ꯑꯃ ꯄꯤꯕꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯔꯥꯎꯔꯤꯕꯗꯨ ꯀꯌꯥ ꯀꯨꯏꯕ ꯉꯝꯈꯤꯗꯦ, ꯃꯔꯝꯗꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯚꯤꯛꯇꯔꯗ ꯐꯣꯟ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯐꯣꯟ ꯑꯗꯨꯗ ꯄꯥꯜꯃꯥꯒꯤ ꯃꯄꯨ ꯏꯒꯜꯅ ꯃꯍꯥꯛꯄꯨ ꯂꯧꯕ ꯂꯥꯛꯂꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯊꯝꯂꯝꯃꯤ꯫ ꯐꯣꯟ ꯑꯗꯨꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯋꯥꯏ ꯅꯨꯡꯉꯥꯏꯅꯔꯝꯗꯦ, ꯃꯔꯝꯗꯤ ꯃꯈꯣꯏ ꯍꯧꯖꯤꯛꯇꯤ ꯄꯥꯜꯃꯥꯅ ꯃꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯕ ꯄꯥꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯅ ꯀꯣꯂꯤꯌꯥ ꯑꯃꯁꯨꯡ ꯚꯤꯛꯇꯔꯅ ꯄꯥꯜꯃꯥꯕꯨ ꯄꯨꯗꯨꯅ ꯑꯦꯌꯥꯔꯄꯣꯔꯠ ꯇꯥꯟꯅ ꯆꯠꯈꯤ꯫ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯗꯨꯗꯒꯤ ꯄꯥꯜꯃꯥꯒꯤ ꯃꯄꯨ ꯏꯒꯜ ꯀꯨꯝꯊꯔꯛꯏ꯫ ꯃꯍꯥꯛꯄꯨ ꯎꯅꯕ ꯑꯦꯌꯥꯔꯄꯣꯔꯠ ꯑꯗꯨꯗ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯔꯤꯄꯣꯔꯇꯔ ꯇꯤꯝ ꯀꯌꯥ ꯑꯃꯁꯨ ꯃꯤꯅꯤꯁꯇꯔ ꯑꯗꯨꯅ ꯄꯨꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯂꯥꯏꯚ ꯔꯦꯀꯣꯔꯗꯤꯡ ꯂꯧꯔꯒ ꯃꯍꯥꯛꯁꯦ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯌꯥꯝꯅ ꯐꯕ ꯃꯤꯅꯤꯁꯇꯔꯅꯤ ꯍꯥꯏꯅ ꯎꯠꯄ ꯄꯥꯝꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯈꯧꯔꯥꯡꯅ ꯉꯥꯏꯔꯝꯕ ꯃꯤꯀꯨꯞ ꯑꯗꯨ ꯌꯧꯁꯤꯜꯂꯛꯏ꯫ ꯄꯥꯜꯃꯥ ꯑꯃꯁꯨꯡ ꯏꯒꯜ ꯊꯦꯡꯅꯔꯝꯃꯤ꯫ ꯄꯥꯜꯃꯥꯅ ꯃꯍꯥꯛꯀꯤ ꯃꯄꯨ ꯏꯒꯜꯒꯤ ꯃꯃꯥꯏꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯦꯛꯇꯨꯅ ꯅꯨꯡꯁꯤꯕ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯄꯥꯜꯃꯥꯅ ꯀꯨꯏꯅ ꯉꯥꯏꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨ ꯌꯧꯔꯛꯄꯗ ꯌꯥꯝꯅ ꯄꯦꯟꯖꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯎꯕꯗ ꯀꯣꯂꯤꯌꯥ ꯌꯥꯝꯅ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯄ ꯍꯧꯈꯤ꯫ ꯃꯄꯥ ꯚꯤꯛꯇꯔꯅ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯏꯒꯜꯕꯨ ꯃꯇꯥꯏ ꯑꯃꯗ ꯄꯨꯁꯤꯟꯈ꯭ꯔꯒ ꯄꯩꯁꯥ ꯈꯔ ꯄꯤꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯄꯥꯜꯃꯥꯁꯦ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯝꯂꯣ." ꯃꯗꯨꯗ ꯏꯒꯜꯅ ꯈꯨꯝꯂꯛꯏ, "ꯑꯩ ꯄꯥꯜꯃꯥꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯕ ꯄꯥꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯤꯅꯤꯁꯇꯔ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏ, ꯀꯔꯤꯒꯨꯝꯕ ꯄꯥꯜꯃꯥꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯗ꯭ꯔꯒꯗꯤ ꯑꯩꯒꯤ ꯐꯣꯔꯦꯟꯗ ꯂꯩꯔꯤꯕ ꯊꯕꯛ ꯑꯁꯦ ꯊꯥꯗꯠꯀꯅꯤ." ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯏꯒꯜꯅ ꯄꯥꯜꯃꯥꯕꯨ ꯄꯨꯗꯨꯅ ꯑꯦꯔꯣꯄ꯭ꯂꯦꯟꯗ ꯀꯥꯅꯕ ꯍꯣꯠꯅꯈꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯥꯝꯅ ꯊꯥꯖꯗꯅ ꯊꯧꯔꯤ ꯑꯗꯨ ꯅꯥꯟꯊꯣꯛꯂꯒ ꯄꯥꯜꯃꯥ ꯑꯗꯨ ꯄꯣꯂꯤꯌꯥꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯑꯃꯅ ꯄꯥꯜꯃꯥꯒꯤ ꯊꯧꯔꯤ ꯑꯗꯨ ꯈꯣꯡꯅ ꯅꯦꯠꯁꯤꯟꯗꯨꯅ ꯑꯃꯨꯛꯀ ꯍꯟꯅ ꯄꯥꯜꯃꯥꯕꯨ ꯐꯥꯖꯤꯟꯈꯤ꯫ ꯑꯗꯨꯒ ꯅꯝꯗꯨꯅ ꯃꯍꯥꯛꯄꯨ ꯑꯦꯔꯣꯄ꯭ꯂꯦꯟ ꯃꯅꯨꯡꯗ ꯆꯤꯡꯈꯠꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯎꯄꯥꯏ ꯂꯩꯇꯗꯅ ꯏꯒꯜꯅ ꯄꯥꯜꯃꯥꯕꯨ ꯄꯨꯗꯨꯅ ꯆꯠꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯄ꯭ꯂꯦꯟ ꯑꯗꯨꯒꯤ ꯄꯥꯏꯂꯣꯠꯇꯤ ꯚꯤꯛꯇꯔꯅ ꯑꯣꯏꯔꯝꯃꯤ꯫ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇ ꯃꯍꯥꯛꯅ ꯄ꯭ꯂꯦꯟ ꯑꯗꯨ ꯄꯥꯏꯔꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯖꯨꯔꯤꯅꯥꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯀꯔꯤꯅꯣ ꯈꯪꯕ꯭ꯔꯥ? ꯅꯪꯒꯤ ꯂꯥꯏꯁꯦꯟꯁ ꯑꯁꯦ ꯀꯦꯟꯁꯦꯜ ꯑꯣꯏꯕ ꯌꯥꯏ." ꯚꯤꯛꯇꯔ ꯀꯅꯥ ꯑꯃꯠꯇꯗ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯅ ꯄ꯭ꯂꯦꯟ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯍꯥꯟꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯀ ꯆꯞ ꯃꯥꯟꯅꯅ ꯑꯦꯌꯔ ꯍꯣꯁꯇꯦꯁ ꯑꯃ ꯂꯥꯛꯇꯨꯅ ꯏꯒꯜꯗ ꯄꯥꯜꯃꯥꯒꯤ ꯍꯦꯜꯊ ꯁꯥꯔꯇꯤꯐꯤꯀꯦꯠ ꯎꯠꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯤꯅꯤꯁꯇꯔꯅ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯖꯨꯔꯤꯅꯥꯗ ꯉꯥꯡꯂꯝꯃꯤ, "ꯅꯪꯅ ꯗ꯭ꯔꯥꯃꯥꯁꯤꯡ ꯑꯁꯦ ꯀꯔꯤꯒꯤ ꯇꯧꯔꯤꯕꯅꯣ?" ꯃꯗꯨꯗ ꯖꯨꯔꯤꯅꯥꯅ ꯈꯨꯝꯂꯛꯏ, "ꯔꯨꯜꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯅ ꯁꯦꯝꯕꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯏꯟꯕ ꯇꯥꯕꯅꯤ." ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯦ ꯏꯒꯜꯅ ꯃꯨꯟꯅ ꯇꯥꯔꯝꯃꯤ ꯑꯃꯁꯨꯡ ꯄꯥꯜꯃꯥꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯄꯥꯜꯃꯥꯒꯤ ꯄꯤꯔꯥꯡꯅ ꯊꯜꯂꯕ ꯃꯤꯠ ꯑꯗꯨ ꯎꯕꯗ ꯏꯒꯜ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯉꯛꯁꯝꯗ ꯌꯥꯜꯂꯝꯕ ꯊꯧꯔꯤ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯧꯊꯣꯛꯄꯤꯈꯤ꯫ ꯑꯗꯨꯒ ꯄꯥꯜꯃꯥꯗ "ꯔꯟ ꯄꯥꯜꯃꯥ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯄꯥꯜꯃꯥ ꯌꯥꯝꯅ ꯀꯟꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯈꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯀꯣꯂꯤꯌꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯆꯦꯟꯁꯤꯟꯅꯔꯒ ꯀꯣꯟꯁꯤꯟꯃꯤꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ ꯑꯃꯁꯨꯡ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯐꯤꯜꯝ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯈꯤ꯫ ꯑꯣꯀꯦ ꯚꯤꯌꯨꯋꯔꯁ, ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯉꯁꯤꯒꯤ ꯐꯤꯜꯝ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯁꯨ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯗ ꯀꯔꯤꯒꯨꯝꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯁꯨꯡ ꯀꯃꯦꯟꯠ ꯇꯧꯕꯤꯌꯨ꯫ ꯑꯗꯨꯒ ꯑꯩꯒꯤ ꯆꯦꯅꯦꯜ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕꯁꯤꯡꯅꯁꯨ ꯁꯣꯏꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯨ꯫ ꯃꯊꯪꯗꯁꯨ ꯂꯥꯏꯖ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯠꯅ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕ ꯍꯦꯟꯅ ꯐꯖꯕ ꯐꯤꯜꯝ ꯀꯌꯥ ꯑꯃꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯥꯏꯅꯔꯁꯤ꯫ ꯌꯥꯏꯐꯔꯦ꯫